अहानबदा मरुब पाउ स्टेट असिदा हौजिक मियामना थेंगनरी बा मोंग मरिल तादबा थौदो वाथोकसिंग पॉलिटिक्स ना थोकनबनी हाइना वेटरन पॉलिटिशियन ओजोइन हाइख्रे इम्फाल मनुंगी मरुइब लंबी सिंग सेमजिनबगुम अतै लंबी सिंगसु सेमजिनबिनबा मियामना पुकनिंग सिंगशिल्ले अमदी मिरोनबिसिंगदा अफबा चिंजाक पिजदुना मसामो फना थमलबा मतमदा अफबा इमुंग अफबा खुनाय अमा सोयदना ओइबा ngamgani haina MLA थौनाउजन बसंत कुमार फोंदोखरे खुरुमजरी ISTV पाउमियंग ताबिरिबा सिमुतराम नोकचरी हौजि पाउ संदोकना पिजरी स्टेट असिदा हौजिक मियामना थेंगनरिबा मौंग मरिल तादबा थौदो वाथोकसिंग पॉलिटिक्स ना थोकनबदी मसिगी वारोइसिनसु पॉलिटिक्स ना पुरकदबनी हाइना वेटरन पॉलिटिशियन ओजोइन फोंदोखरे MPCC की लीगल एडवाइजर S श्यामा चोरोन MPYCC की प्रेसिडेंट W आनंद अमदी सोशल वर्कर M मेगाचंद्र यावना कुंबी तेरा खा मांदोपता पांगथोकपा पॉलिटिकल अवेयरनेस की प्रोग्राम दा वफमसि फोंदोखिबनी ओजोइन मखा तारदुना हंदक लाकदबा असेंबली इलेक्शन दा मियामना अफबा मिहुद खलौद्रबदी मियाम यामना वागनी यलोंगैदगी लमदमसिदा फुरुप मयामना नुंसी सानना लेरंबा अदु अमुक हंजिलकद्रा नत्रगा हंजिलकलोइद्रा हाइबा कनानासु हाइबा ngamde अमुक हंजिलहनगे हाइरबदी लाक्लिबा असेंबली इलेक्शन असिना लेपकदबनी मरमदुना मियामना तराइना लोब चुमलोइ तराइना लोब यारोइ हाइखे Manipuri rikakwa matan belakang dari election mereka itu nuai apa yang dia kalau berapa Manipuri pada apa warga ini ayoi Manipuri apun bersatu territorial integrity and is ethnic identity Manipuri bersih lagi ber Himalaya lagi map dalam jadi ini neraka sinau yang mereka pergi sakor bagi sinau tu madu amun anjir kerana jauh kanan ayam madu kai lepas ni hadat ki mikal je mesti lepas ni kira-kira itu Sarugia Kiba social activist Moirangthe Megasandrina or vote or future fate of our children haiba thimda political campaign ama kumbi esida sangshiliba asi afaba mihut miyamna khanba ngamnabagi waklol ne tungda lakadori ba ichaisu sing pomdamaki maraibak lakadori ba mikala sina lepkadaba maramna miyamna afaba mihut khalognaba tanja longminasi haike koi kudimaki bhoche koi ki future ni ai tungi lakadori nami meyam se ngasi ai na thada bedori ba bhot asina lepkadori bani hai our fate of our children healthy ngasi ai da han ba yai adu lakadori ba isa sing ichi ni nau sing mana makuni dai ba che kana na lepkadori na hayo lakadori ba 2027 da thada bedori ba koi bhot ai koi ki how ka isa sing lamai ba chu soy ne leban da bani hai ba pota ne ba ma ya ne thinjeri Haukiba tha kharagi manungda Imphal City gi maru oiba lambi sing semjinba amasung koila tharakpadagi ngasidi miyamna nungaina gari thauba amasung chatpa phangba hore lemhoriba lambi sing su makhata na semaningbagi apamba phongdoknarakle hiramasida paudam ama aina hoji lajariba mafam ase Imphal East District ki manung chanba hapta kangjebungi mamang dani haukiba tha kharagi mamang da ISTV news na Imphal ki tongan ba lambi sing phibam yengsilaba matungda matam adu leiramba phataba lambi sing ISTV news na miyam da khangan ki matam adu da lambi phataba na maram oiraga akoi tongan ba laikai sing leiba miyam na tongan ba khongjang sing sangsin ba amasung lambi thingba phabo yauna sangsin ki ba mayam ama akoi unakre hairiba matam adu da lambi sing asi akoi ki pothole amasung kom kya leibana maram orakanda miyamna chatok kesinda amasung maru wena gari thobada kudongcha daba kaya mayukna ba miyam unakhi adubo telaba tha kharagi manungda marilena department amasung aikoi lenga ki maikai degi lambi phataba mayam asi ningthina repair tobaga loinana aige kolas ningthina thaba ISTV news na thengnarakhi Haujikti asigumba yamna ningthina koilas tharaba amasung ningthina sin sanjalaba lambising asida miyamna gari thoba amasung chatpada yamna nungaina chatpagi saktam adu ISTV news na uba phangjai asigumba yamna ningthina semaba lambising asida miyamna chatpa phangbada miyamna kari phawbagi haibadu ISTV news da
ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯃꯌꯥꯝ ꯄꯨꯟꯅ ꯂꯧꯃꯤꯟꯅꯁꯤ ꯀꯣꯅꯨꯡ ꯃꯃꯥꯡ ꯂꯝꯕꯤ ꯑꯁꯤ ꯀꯩꯅꯣꯁꯤ ꯃꯦꯟ ꯔꯣꯗ ꯑꯁꯤ ꯁꯦꯝꯃꯛꯄꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯅ ꯁꯦꯝꯍꯟꯅꯤꯡꯕ ꯑꯃꯅ ꯒꯣꯕꯤꯟꯗꯒꯤ ꯆꯪꯂꯤꯕ ꯃꯦꯟ ꯁꯨꯝꯒꯤ ꯀꯣꯔꯅꯔꯁꯤꯝꯇꯒ ꯑꯟꯗ꯭ꯔꯣ ꯄꯥꯔꯀꯤꯡ ꯃꯆꯤꯟꯁꯤ ꯐꯥꯎꯕꯇꯪꯒ ꯁꯦꯝꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯁꯤ ꯑꯦꯗꯚꯥꯟꯁ ꯂꯝꯒꯤꯁꯤꯁꯨ ꯌꯥꯔꯒꯗꯤ ꯃꯁꯤꯁꯤꯗꯒ ꯁꯦꯝꯕꯤꯔꯒꯗꯤ ꯑꯁ꯭ꯋꯥꯏꯗ ꯏꯁꯤꯡ ꯈꯔ ꯆꯥꯎꯔꯤꯁꯤ ꯂꯩꯔꯛ ꯂꯝꯖꯥꯎ ꯎꯐꯨꯟ ꯊꯣꯛꯏꯁꯦ ꯑꯁ꯭ꯋꯥꯏꯁꯤꯅ ꯑꯌꯥꯝꯕ ꯊꯣꯛꯑꯦ ꯃꯁꯤꯃꯇꯗꯤ ꯈꯔ ꯇꯧꯍꯟꯅꯤꯡꯉꯤ ꯍꯧꯖꯤꯛ ꯁꯥꯒꯠꯂꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯔꯣꯗꯀꯤ ꯐꯤꯕꯝꯁꯤ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯇꯨꯡ ꯀꯣꯏꯅꯁꯨ ꯆꯠꯀꯗꯕ ꯃꯥꯜꯂꯦ ꯌꯥꯔꯒꯗꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯗ꯭ꯔꯦꯟꯁꯤꯡꯁꯦ ꯑꯃꯨꯛꯇꯪꯗꯤ ꯁꯦꯡꯗꯣꯛꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯀꯨꯏꯔꯦ ꯃꯁꯤ ꯗ꯭ꯔꯦꯟꯁꯦ ꯑꯃꯨꯛ ꯁꯦꯡꯗꯕꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡ ꯈꯤꯇꯪ ꯍꯦꯛ ꯇꯥꯕꯒ ꯏꯁꯤꯡ ꯖꯣꯔ ꯍꯦꯛꯇ ꯆꯦꯟꯊꯕ ꯑꯗꯒꯤ ꯂꯝꯕꯤ ꯆꯠꯄ ꯈꯣꯠꯄꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯇꯩ ꯃꯐꯝꯁꯨ ꯀꯣꯏꯂꯥꯁ ꯊꯥꯕꯁꯦ ꯍꯣꯏ ꯊꯥꯔꯝꯃꯦ ꯅꯣꯡ ꯆꯨꯔꯦ ꯑꯃꯨꯛ ꯀꯥꯏ ꯅꯣꯡ ꯆꯨꯔꯦ ꯑꯃꯨꯛ ꯀꯥꯏ ꯑꯗꯣ ꯑꯁꯤꯒꯤ ꯀꯪꯀ꯭ꯔꯤꯠ ꯔꯣꯗꯁꯤꯗ ꯂꯣꯏꯅꯃꯛ ꯁꯔꯥꯎꯟꯗꯤꯡ ꯂꯥꯛꯑꯒꯗꯤ ꯈꯔꯗꯤ ꯁꯦꯞ ꯑꯣꯏꯔꯛꯀꯗꯕ ꯃꯥꯜꯂꯦ ꯈꯟꯖꯩ ꯍꯟꯗꯛꯇꯤ ꯈꯔ ꯊꯥꯅ ꯐꯖꯅ ꯊꯥꯕꯗꯤ ꯃꯥꯜꯂꯦꯕꯀꯣ ꯀꯣꯟ ꯀꯌꯥꯝ ꯀꯨꯏ ꯆꯠꯇꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯤ ꯑꯦꯛꯁꯄꯥꯔꯠ ꯅꯠꯇꯕꯅꯤ ꯈꯪꯗ꯭ꯔꯦ ꯎꯐꯨꯜ ꯍꯧꯕ ꯃꯇꯝꯗꯤ ꯅꯨꯡꯉꯥꯏꯇꯦ ꯂꯣꯛ ꯊꯨꯡꯕ ꯈꯣꯠꯄ ꯃꯌꯥꯝ ꯇꯧꯋꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯨꯝꯕꯁꯨ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯔꯦꯗꯅ ꯎꯐꯨꯜꯗꯨ ꯆꯦꯟꯗ꯭ꯔꯕꯅꯤꯅ ꯄꯥꯜꯂꯤꯕ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯄꯤ ꯑꯥꯔ ꯂꯩꯕꯗꯒꯤ ꯁꯨꯃꯥꯏꯅ ꯁ꯭ꯇꯦꯞ ꯈꯔ ꯂꯧꯈꯠꯄꯤꯔꯛꯄꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯗꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯑꯐꯕ ꯑꯃꯗꯤ ꯑꯣꯏ ꯑꯗꯨꯕꯨ ꯑꯦꯖ ꯑꯦ ꯄꯕ꯭ꯂꯤꯛ ꯑꯃ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯂꯩꯅ ꯇꯧꯕ ꯑꯃꯈꯛꯁꯨ ꯇꯧꯍꯟꯅꯤꯡꯉꯤ ꯀꯩꯒꯤꯅꯣꯗ ꯀꯣꯏꯂꯥꯁꯁꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯊꯥꯔꯝꯕꯒꯤ ꯀ꯭ꯋꯥꯂꯤꯇꯤꯗꯨ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯅꯨꯡꯅꯥꯡꯕ ꯄꯣꯛꯄ ꯑꯃ ꯂꯩ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯊꯥ 4-5 ꯐꯥꯗ꯭ꯔꯤꯕ ꯀꯣꯏꯂꯥꯁ ꯀꯥꯏꯔꯛꯄ ꯄꯣꯠ ꯍꯣꯜꯁ ꯂꯥꯛꯄ ꯑꯩꯈꯣꯏ ꯑꯦꯔꯤꯌꯥ ꯖꯒꯥ ꯑꯃꯗ ꯑꯗꯨꯝ ꯂꯩꯖꯩꯕ ꯇꯨꯡ ꯀꯣꯏꯅ ꯆꯠꯄ ꯃꯇꯝ ꯁꯥꯡꯅ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯅꯕ ꯍꯦꯟꯅ ꯁꯤꯖꯤꯟꯅꯅꯤꯡꯉꯤ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯎꯐꯨꯟ ꯋꯥꯐꯨꯟ ꯊꯣꯛꯂꯝꯕꯗꯒꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯄꯣꯛꯄꯒꯗꯕꯗꯒꯤꯗꯤ ꯈꯤꯇꯪ ꯀꯟꯊꯣꯛꯄ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯄꯣꯠ ꯍꯣꯜꯁ ꯂꯩꯍꯜꯂꯛꯇꯕꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯑꯣꯏꯍꯜꯂꯦ ꯍꯥꯏꯕꯗꯨꯃ ꯊꯝꯖꯒꯦ ꯆꯦꯛꯀꯣꯟꯒꯤ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟ ꯇꯥꯕ ꯐꯥꯎꯗ ꯍꯥꯟꯅ ꯏꯁꯤꯡ ꯍꯦꯛ ꯆꯥꯎꯕꯒ ꯈꯨ ꯌꯧꯅ ꯊꯨꯝꯖꯤꯟꯕ ꯑꯗꯒꯤ ꯏꯁꯤꯡ ꯒꯥꯔꯤ ꯆꯠꯄ ꯌꯥꯗꯕ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯣ ꯊꯣꯏꯗꯣꯛꯅ ꯂꯩꯇ꯭ꯔꯦ ꯀꯣꯔꯣꯅꯥꯒꯤ ꯃꯇꯨꯡꯗ ꯆꯍꯤ 2 ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏ ꯁꯤꯗ ꯐꯝꯃꯤꯕ ꯄꯣꯠꯐꯝꯁꯦ ꯎꯐꯨꯟ ꯆꯥꯕꯗ ꯅꯥꯈꯤꯕ ꯀꯌꯥꯝ ꯌꯥꯎꯔꯦ ꯉꯝꯗꯕꯁꯨ ꯀꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯍꯟꯗꯛꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯍꯤ ꯑꯃ ꯐꯥꯗ꯭ꯔꯤꯀꯥꯟꯗꯊꯥ 2-3 ꯍꯥꯏꯔꯝꯒꯗ꯭ꯔꯥ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯃꯣꯏꯅ ꯀꯣꯂꯥꯁꯇꯦ ꯎꯐꯨꯟꯅ ꯈꯥꯡ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯂꯝꯕꯦꯟ ꯊꯤꯡꯖꯤꯟꯅꯤ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝꯅ ꯊꯤꯡꯖꯤꯜꯂꯗꯤ ꯍꯥꯏꯕꯗꯒꯤ ꯀꯣꯂꯥꯁ ꯃꯇꯦꯛ ꯑꯃ ꯊꯥꯈꯤꯕꯗꯒꯤ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯦ ꯍꯧꯖꯤꯛ ꯑꯗꯣ ꯃꯇꯨꯡꯗꯁꯨ ꯌꯥꯝꯅ ꯑꯍꯦꯟꯕꯃꯛ ꯅꯠꯇ꯭ꯔꯁꯨ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯁꯨꯃꯥꯏꯅ ꯈꯔ ꯑꯣꯏꯍꯜꯂꯗꯤ ꯐꯅꯤ ꯂꯝꯕꯦꯟꯁꯤꯒꯤꯅꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯑꯁꯨꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ISTV ꯅ꯭ꯌꯨꯁꯇ ꯐꯣꯡꯗꯣꯔꯛꯄ ꯋꯥꯈꯜꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯁꯨꯡ ꯑꯣꯊꯣꯔꯤꯇꯤꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯀꯣꯏꯂꯥꯁ ꯊꯥꯕ ꯑꯃꯁꯨꯡ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯜꯂꯛꯄ ꯑꯁꯤꯗ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯤꯁꯤꯡꯗ ꯁꯦꯝꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯃꯁꯤ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟꯕꯤꯔꯒ ꯃꯤꯌꯥꯝꯗ ꯆꯠꯍꯟꯕ ꯐꯪꯂꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ ISTV ꯄꯥꯎꯒꯤꯗꯃꯛꯇ ꯀꯦꯃꯦꯔꯥꯃꯦꯟ ꯌꯨꯝꯅꯥꯝ ꯃꯉꯥꯡꯒ ꯂꯣꯏꯅ ꯄꯥꯎꯗꯝꯖꯔꯤꯕ ꯀꯨꯃꯥꯔꯖꯤꯠ ꯋꯥꯍꯦꯡꯕꯝ ISTV ꯅ꯭ꯌꯨꯁ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯕꯨ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯁꯦꯞꯇꯦꯝꯕꯔ 18ꯇꯒꯤ ꯑꯣꯛꯇꯣꯕꯔ 2 ꯐꯥꯎꯕ ꯆꯠꯊꯒꯗꯕ ꯁ꯭ꯋꯥꯁꯊ ꯅꯥꯔꯤ ꯁꯁꯛ ꯄꯔꯤꯕꯥꯔ ꯑꯚꯤꯌꯥꯟ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅꯁꯨ ꯉꯁꯤ ꯑꯌꯨꯁꯃꯥꯟ ꯑꯔꯣꯒ꯭ꯌ ꯃꯟꯗꯤꯔ PHC ꯂꯩꯃꯄꯣꯛꯀꯝꯅ ꯁꯤꯟꯗꯨꯅ ꯂꯩꯃꯄꯣꯛꯀꯝꯗ ꯂꯩꯕ ꯑꯔꯣꯒ꯭ꯌ ꯃꯟꯗꯤꯔ ꯂꯩꯃꯄꯣꯛꯀꯝꯗ ꯍꯧꯗꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯅꯝꯕꯣꯜ ACꯒꯤ MLATS ꯕꯁꯟꯇ ꯀꯨꯃꯥꯔ DC ꯕꯤꯁꯅꯨꯄꯨꯔ ꯄꯨꯖꯥ ꯑꯦꯂꯥꯡꯕꯝ SDO ꯅꯝꯕꯣꯜ ꯇꯣꯡꯕ꯭ꯔꯝ ꯁ꯭ꯌꯥꯝ ꯀꯨꯃꯥꯔ CMO ꯕꯤꯁꯅꯨꯄꯨꯔ Dr. L ꯔꯥꯏꯆꯟꯗ꯭ꯔ ꯑꯃꯗꯤ ꯂꯩꯃꯄꯣꯛꯀꯝ ꯖꯤꯂꯥ ꯄꯔꯤꯁꯠ ꯃꯦꯝꯕꯔ K ꯖꯦꯝꯁꯅ ꯆꯤꯡꯕꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯍꯦꯜꯊ ꯆꯦꯛꯑꯞ ꯑꯃꯗꯤ ꯇꯦꯁ ꯀꯌꯥꯁꯨ ꯇꯧꯈꯤ MLA ꯊꯧꯅꯥꯎꯖꯝ ꯕꯁꯟꯇ ꯀꯨꯃꯥꯔꯅ ꯏꯃꯨꯡ ꯑꯃ ꯃꯄꯥꯡꯒꯜ ꯀꯜꯍꯟꯕ ꯍꯥꯏꯕꯁꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤꯁꯤꯡꯗ ꯑꯐꯕ ꯆꯤꯟꯖꯥꯛ ꯄꯤꯖꯗꯨꯅ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯂꯕ ꯃꯇꯝꯗ ꯑꯐꯕ ꯏꯃꯨꯡ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯕ ꯉꯝꯒꯅꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯅꯕꯒꯤ ꯄꯥꯟꯗꯝꯗ ꯁꯦꯞꯇꯦꯝꯕꯔ 18ꯇꯒꯤ ꯑꯣꯛꯇꯣꯕꯔ 2 ꯐꯥꯎꯕ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ ꯆꯠꯊꯒꯗꯕ ꯊꯧꯔꯝ ꯑꯁꯤꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅꯁꯨ ꯄꯥꯡꯊꯣꯛꯄꯅꯤ ꯂꯣꯏꯅꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯑꯃꯗꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯕꯨ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯈꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯁꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯁꯦ ꯃꯣꯏꯅ ꯍꯦꯜꯗꯤ ꯑꯣꯏꯅ ꯂꯩ ꯇꯥꯔꯒꯗꯤ ꯑꯉꯥꯡꯁꯨ ꯍꯦꯜꯗꯤ ꯑꯣꯏꯒꯅꯤ ꯐꯦꯃꯤꯂꯤꯁꯨ ꯍꯦꯜꯗꯤ ꯑꯣꯏꯒꯅꯤ ꯁꯤꯗ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯃꯥꯒꯤ ꯍꯦꯜꯊꯁꯦ ꯃꯥꯅ ꯍꯦꯜꯗꯤ ꯑꯣꯏꯅ ꯂꯩ ꯇꯥꯔꯒꯗꯤ ꯐꯦꯃꯤꯂꯤꯁꯨ ꯍꯦꯜꯗꯤ ꯑꯣꯏꯒꯅꯦꯕ ꯃꯔꯝꯗꯤ ꯃꯌꯥꯝ ꯑꯃ ꯗꯣꯃꯦꯁꯇꯤꯛ ꯗ꯭ꯌꯨꯇꯤꯁ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯅꯣꯡꯃꯒꯤ ꯇꯧꯕꯁꯦ ꯃꯥꯅ ꯍꯦꯜꯗꯤ ꯑꯣꯏꯔꯀꯥꯟꯗ ꯇꯧꯕ ꯉꯝꯗꯣꯏꯅꯦꯕ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯒꯤꯕꯨ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄꯒꯤ ꯇꯌꯥꯔꯤ ꯇꯧꯕꯕꯨ ꯑꯣꯏꯔꯁꯨ
so many duties a woman has to perform. Adugi masida akoina mama bising si natraga bising si di akoina health care fajana yengsin bang amtar badi hairiba family do adugi matik phana leiba angang jing sem basu azana ngamgani. Pandit Din Dayal Upadhyay Mapok Kumon Gamari Lainana Tha Hum Supna Chathakadaba Atmanirbhar Bharat Sankalp Campaign Manipur Dasu BJP Manipur Pradesh na Sindunak Nasidagi Haudokle Haina Campaign asi convener su oiriba BJP Manipur Pradesh ke spokesperson Preso Simrena Phongdokre Thambal Sangnena Pangthokpa Pangwisinga Unaba Amada Mahakna Makha Taraduna state level gi oina ngasidagi Tha Hum Supna Chathakadaba campaign asi district level amadi mandal level dasu paksana pangthokani campaign asigi manungchana Prime Minister Narendra Modi na English ngani taramari dagi Lengakpa Horpadagi Make in India Haiba Wakalol da India gi Miyamna Puthokchaba Polam Singh Isagi culture amadi identity hena Miyamda Paksana Kanganamagi Wakalol adugi Makada campaign asi December kunmanga fawba sathagadabani campaign asina Vocal for Local Haiba Wakalol da Aikogi Miyam Masa Maromdom Hingjaba Ngamnanaba Pandam Thamle Manipur Lengaki Mercenary Singsu campaign asida saruk yahanduna makhoigi tofam thokpa thabaksi tawhanduna miyamda hena wakal tahananaba honagani mediana su campaign asida saruk yabiduna masana maromdom lepsaba ngamba India ama ohelasi haike Manipurda aikoigi imalai pakta aikoigi khungangda phangliba miyamsi phajana yokhat lerga support pirerga aikoigi self sufficient oiba aikoina semjaba miyamsi aikoi khakta sizinaba nataba mingondasu aikoi phangananaba hotnaba masi miyamse aikoigi khutta leire aduna masi from 25 September to till Adal Bihari Vajpayee honorable late Prime Minister mahaki mapok numit phawba 25 December phawba masi mathang chatkani Think Health, Think Pharmacist Haiba Timda World Pharmacist Day 2025 ki thoram Manipur State Pharmacy Council na Sinduna Rems Jubilee Hall da ngasi pangthokre thoram maduda Health Services Manipur ki Director Dr. Chambo Golmai State Drug Controller cum Licensing Authority Seram Baleshwar amadi Manipur State Pharmacy Council ki President Raj Kumar Basumani na sarukya ke palan thoram asiga mari lenana Manipur State Pharmacy Council ki President Raj Kumar Basumani na ana layeng bada medical profession da lairiba singna Yengjarabasu Aroibadadi Hidak Haibasida Lakpana Hidak Pairiba Pharmacist Singbu Ningsingba Mathautai Haiba Wakalul Asida Handak Chahigi Tim Asida Palan Thoram Pangtokpani Magna Makatana Malem Gilairiba Economic Condition Asi Saukatnaba Honabada Technical Expertise Walakpana Production Tauba Ngamdabagi Kudong Chaba Loraga Pharmacist Nataba non-technician sing sijinaduna sen tanaba honaba asi aranbane masina haksang sokhanaba kudong thiba nangananaba machak am ohele haksang phanaba khanarakpa matamda train hensing haibade hidaki custodian oiriba hidak pairiba pharmacist sing ningsingbagi mathau tai haiba sida miyeng thamlaga Pharmacist Day 2025 pangthokpani haike expert ka manaba adugumba khara di khang haiba adugum tasing nadi pharmacist nataba adugumba non technician jin season narga mokoi gi business ta natraga economically upgrade tawnana bo khona riba aran mo khongthang do adugi mahutta tasing na train tawrba pharmacist sing amadi sing train hen sing season nabi laga chigumba train hen namagi workforce sama sem laga economically su upgrade tawba asina tragati ekoi train hen gi mahutta ekoi untrain gangu sibu sum season na bunda leiba taragati ekoi gi aduna mangjara kado si kanam ta na te ekoi gi jam jamba lairwa natragi na khonbo raga su lairwa ga su health hazard da so yakna remani ojik malem sida aduna asigumodagi section na nabagi damakta ojiki ekoi na khantaba matam oire madudi train hen kana haiba matam da doctor su nurses su moi su magi mathau da loina tawnari adubo akon bada layeng bada iroi loibo condition da hidak ai sita lakoni na hidak pai riba hidak ki custodian oibo pharmacist sing si makhoi si ningchang ma mathau tai ai na ai gi hakchang phanana bagi tamakta khandha ko matam da think health and the think pharmacy sai ba ke no si lakoni
Universal Friendship Organization UFO Northeast Headquarter No. 1 Chingnungkok Battalion gi matam sangna commander gi thau purambada natana organization asigi saukhatnaba thaugal kayada thaugai kayada saruk yaramba laistram koibi lekhidabagi mangani lehun thoram ngasi lekhidraba asigi pokna famlamdam nongren mamang lekai da pangthokre hairiba thoram aduda lekhidraba commander laistram koibi gi mafamda UFO gi member kayana general salute piduna ikai khunaba sutke Matam sangna satpa yadaduna lereklaba takhel lambi ngarangdagi hoduna khunja singna paisa khainaduna semjinba hokre PWD amadi forest ki clearance amatta yaudana angam athau singna lamlai kendragi manungchan leiriba takhel thumbi jing tem khaiduna lambi semlamba adu lepkhibadagi takhel maikegi miyam kham thengna awaba mayoknare lambi asi haukiba tha taruklongi mamangdagi thumbi jing asi ningkhairakpa matam adudagi mafam asi da miyoi kharana matam adudagi mafam adugi sing lambi semba horkhibani sing ningkhairakpa amadi jing kaktuna lambi semba asina maram oiraga hairiba takhel maikegi khwaidagi maru oiba lambi asida chatpa yadabana nong khajik tabaga mahire kaya school chattaba kaya su yauribani haujisu hairiba lambi asida gari amata chatpa yadabata natana khongna chatpada fawba mathaktagi nung tarkadra kiduna chatnadri hairi hiramasigi matangda takhel village authority gi auditor takhelambam jiten luwangna ngarangdagi hauduna takhel maikegi khwaidagi maru oiriba lambi asida marilainaba mioising amadi department singna matam chana lambi asi sembidabadagi khunja singna sel khaina duna lambi semba asi ngarangdagi semba horkhibani thumbi sing asida lambi semlakliba asi chahi helakle lambi semna atopa mafam amadasu nung peknaba honarakpadagi thabak chatharakhiba su laikre hairiba asida karigidama forest department na tumina leislibano haina yenglubada mafam asida thabak suriba asi leibak asigi yaitong phamdongba MLA minister sing yaurambana forest department na karisu haibak ngamdana leiribani kola sigi committee na thigaluba matamda thumbi sing asi reserve forest ki manung chanba oibana center dagi forest clearance ama lofam thui haibasi khangba ngamlake hauzik leiriba MLA minister kharana makhoi gi power lana sejinaraga forest ki clearance yaudana amadi PWD gi knowledge yaudana thabak asi surambani hiramasigi matangda khunja singa local MLA ga unarubada MLA masamakna hairiba thabak asi makhoi gi power sejinaraga Tokshilubani, Hauzik Power Laterbanina, Luishinbak, Namlamdre, Hairaki Hari. Makoina Lambi Asi, Lushindana, Tamlam Labanina, Kul Asi da Pokluba, Mui Singna, Awaba, Mayoknaragale Hore, Lambi Asi da Saidang Laga, Hingliba, Miam, that Lambi Asi, Ashumna Sembi daba, Hundoktuna, Tambiram Bahibasi, Maike Ashom the Lady Bat Miam Asibu, Hatpagachap Mane Haina, Fondok Laduna, Hauzik Kul Asigi Authority na, Lambi Asigi Matang da Forest Samadi, PWD da Chet Haduna. Chanba Hore, Forest ki Maike dagi PWD dagi chi ama purakna bahairak palai ngasi miyam na lambi asi semna ba cheliba asida thabak suriba MLA ki Maike dagi chi amata oirabasu thabi ba laitre masi miyam na pende department ki oina di lambi sembagi process chatle hairabasu miyam na ngaiba ngamdre ngasi lambi semliba asisu miyam na paisa paire haiduna semba nate Kula sigi tangai fadaba lambi oibana khunja singna angamba paisa khaina duna lambi asi semba hobani masida miyamna su angamba mateng pangbiu phongdorakle Hariba MLA minister jingina mogi power se lana sinarga hariba thabak se forest ki clearance yaudabhi PWD ki knowledge laittabida mogi power sinarga masi suram maneba loken MLA se unaba sapna mita ma masamang na haiba hari ofam ja khoi ki power sinarga akoina lana toksalubani adu hojik thoi power laitrakanda mafam je khoi loisanma ngamamdre hare khoi ki jugo chana thamamdrmin laipak si pangdet ninghaire masida soiba ninghaire ba kholi lambi se chatpa yadadana masigi awabasina lamdamsida pouba akoina victim je khoina wehore akhoi ya warbaneba sidaida akhoi ki pra akhoi ki punsi je sida depend torga leiba akhoi je si thingjan biram bai je akhoi gi tasena akhoi hatpa jamane ne saina thamjaninge Manipuri lairiba micro small and medium enterprises singi oiba export promotion amadi packaging gi matangda nongmagi oiba national seminar amangasi North AOC da laiba hotel Imphal da pangthokre MSME development and felicitation office Imphal Ministry of Micro Small and Medium Enterprises Government of India amadi Northeast Women Entrepreneur Association Nevia Manipur chapter na sinduna pangthokpa national seminar hodokpagi thoramatuda Ministry of MSME Government of India gi Assistant Director Manoj Sharma Nevia
Manipur chapter gi President Kangjam Bijya Chanu, College of Food Technology, Central Agricultural University Imphal gi Dr. N.G. Joy Kumar, Akoiza Marketing Private Limited ki Managing Director Oinam Dayananda, CPET Imphal gi Center in charge Sagol Sam Itomba, Walmart Group ki Corporate Affairs and Public Policy gi Director Girish Nair Yauna Lamdam Asida Ladiba Entrepreneur Lanai Sangstan gi Mihut Yauna Miyoi Kana Saruk Yake Seminar Sigamari Lenana Lamdam Asigi Naha Entrepreneur Tarana Makoi gi Oiba Product Kaya Putok Tuna Utke National Seminar Adugamari Lenana Ministry of MSME Government of India gi Assistant Director Manoj Sarmana Manipur State Asida Mahuk Sagi Oiba Mahi Marong Amadi Manama Singh Yamna Marang Kaina Lady Adubu Hairi Polam Singh Asi Lamdam Asida Ladiba Miyamna Mapung Pana Sijinabadi Ngamdre Yamna Hena Pukning Taugatingai di Naha Entrepreneur Kaya Tholak Tuna Lamdam Asida Fangba Potlam Resourcing Sijinaduna Value Addition Tawduna Export Quality Product Kaya Putokpa Haurakliba Mai Pakpa Yaurakliba Asimak Yamna Hena Pukning Taugatingai ne Adubu Lamdam Asida Ladiba Naha Oiriba Entrepreneur Singna Kudong Chadaba Kaya Amadi Adumak Mayoknare Ngasi Industry Amade Government Department Singi Expert Yauduna Pangtokiba National Seminar Asida Modern Packaging Technique Export Procedure Global Market Matau Karamna Access Togani E-Commerce Central Government ki Makhada MSME Singi Oiba Lairiba Development Project Amadi Scheme Sing Loinana Entrepreneur Singi Product Sing Export Taunaba Honabada Kari Mateng Lowbayai Haibana Chingba Hiram Kayada Kanagani Fongduke. We will also be deliberating upon the various schemes which are being run by central government, be it barcode scheme. We have also invited the experts from e-commerce sector because we do believe that the enterprises from Manipur are in urgent need of good packaging for their products, as well as they should also understand the value and the role of e-commerce in today's time. So this seminar has been aimed to increase the awareness among the various entrepreneurs of Manipur, and we do believe that these kind of national level programs will strengthen the MSME sector of Seminar Dugamari Lenana Nebuya Manipur chapter ge President Kangjam Bijya Chanuna Ngasi seminar si Lamdam Asida Laidiba Naha Entrepreneur Singi Oina Yamna Hena Kanaba Oigani Haina Khale Lamdam Asigi Oiba Polam Singdagi Khutsa Haiba Amadi Sana Taknabagi Polam Kaya Saduna Marketing Tauba Honare Adubu Product Packaging Leveling Transportation Amadi Product Outsourcing da Kudong Sadaba Kaya Thingnari Haiba Problem Sing Asi Ngasi Seminar Sida Yauriba Expert Singi Kutang da Menkatpak Ngamgani Haibagi Chauna Hazabalay Kanagumba Entrepreneur Anova Packaging Design Taurakpa Yauragadi Mating Pigani Sponsor Togani Ngasi Thoramasigamri Lenana Nebuya Manipur chapter na Maitei Inafi Ahum Kazeng Lay Inafi Nura Kudong Lay Amadi Wangkaida Hatpa Maira Paibi Singda Katokpa Inafi Amasu launch Tore Lucky Draw Toraga Live Faba Entrepreneur Ahum Kalaga Manas Bigani Haike. Manipurda khwaidagi sothariba area se packaging sineba packaging labeling transportation aduga akhoi product sing se outsource to bongam da se sigi solution kya ama puthokna bang asi saista khoin honari adonga si deliver participants singi yamna kodong jaba mana khoi gi packaging gi design tor pa matam da khoina sponsor to gani entrepreneurs sing se yaudra ga state se maram de economy se songlei leitra haiba cha mane hai ri entrepreneurs mayam se punchal kanda state ta central government da scheme kya ama implement tawna ba hana dagi implement tawraga leiba scheme monitoring and evaluation to biraba matungda amuka anova step ama transportation gi damakta amasung packaging gi damakta akoi punsil lakanda government gi side ta koina haijaba miyam gi damakta phanana ba scheme kra semgat piwa haibana chingba kaya amaga loina na si pangtok sabani Tara Suba Disabled Welfare Amasung Development Program Exhibition ga loina Manipur Press Club ta pangthokre Disabled Welfare Development Association Takil Khongbal Mele kaina sinduna pangthoki bathara maduda State Commissioner for Persons with Disabilities Manipur Waikhom Birahari Singh Disabled Welfare Development Association ki President TI Sarju Devi Cultural Activist Narendra Ningombana Chingba Myoy Singna Saruk Yaduna Government gi khudong saba phangriba Persons with Disabilities Singda Social Welfare Department ki matenga loina hearing aids wheelchair tricycle motorbike yatoke relief camp to leiba kudong chadraba mioi kuntrada nongmoda changba cheng hawai thau kamalna chingba yantoke thoromadugi sarukama oina disabled person singna saba puthokpa tongan ba khutsa haibagi polam singsu utke Disabled Welfare Development Association Takil Khongbal Mele kaina sinba thorom aduga mari leinana Secretary CS Nanauna disabled singda Mi ama oibagi sab saba hak phangana ba pandam da makoi ki yumda saba khutcha haibagi polam sing marketing tongna ba exhibition asida ahen ba mieng thamduna pangthokpani haike
sinjari bathawam jida khoi ga namana khoi gi disability sing sigida anamba khoi focus tawjabane sidai da marak ta khoi gi laibak tira ba khoi gi iram dam sigi awa chetheng phanglaba ima bel sing ji jokana numisida khoina organization side tagi kitang chung awa mateng do su oina bana chengcha khaje compulsory ga pija bagi tawm ji hapchan jaba itare adu matung tara pada khoina hena makhoi gi dam ta sinjani mi education da focus tawbane ba mayum mayum da khoi gi silam sinta sing ji suan ba je khoi gi condition ji da khoi gi organization side tagi oina awala pa kaya yeng sanjara ga marketing bari lena halaga tungi da makta chenda lambi ama oina makhoi gi mi ama obagi hak chap chabado phanganabagi da makta khoi gi organization gi pandam je khoi sidai da oina thamjai haijata ngasi ki thoram aduda saruk yakhiba State Commissioner for Persons with Disabilities Manipur Waikhom Harina skill training da workshop ama thamduna thabak pibana NGO singi maru oiba pandamne masigi mathakta Chief Minister gi sotharaba singi tengbang scheme gi makada CPET gi makada skill training hokre training loiraba sing loan piraga hingnaba lambi sembi bane Ministry gi makada takil da leiba Composite Regional Center CRC da persons with disabilities sing assessment tawraga free of cost da polam sing asi longnaba amadi haksel gi oiba khudong chaba sing longnaba lakpiu haina phongdokhe कोई पर्सन्स विथ डिसेबिलिटी की खुदोंचाब पुनम अखोई एसेसमेंट तौब अखोई मांगोंद मासी मखों सोइरिबा खोलिबा कनोसे एसेसमेंट तौरगा अखोई खुजु खुलाई पीब अखोई व्हील चेयर खंगदे अगे मोटराइज ट्राइसाइकल का जे अखोई मिनिस्ट्री न पी कोई दरकार ओइब खुदिम पी सिदा अखोई सीआरसी अखोई तायल द लेरिबा सिदा अखोई खाना सानबा अखोई डिफरेंटली एबल सिंग से चटपियो अदुगा व्हील चेयर दरकार ओइब नो चेयर लबियो अदगी सेक्सु दरकार ओइबा अदगी खुदिमक अखोई डॉक्टर मयाम कनो मयाम लेरगा अखोई हेल्थ दरकार ओइबगै अखोई सिदा फंगे अखोई सीआरसी सिदा फ्री ngaktani loinama kodong chaba yam chawba kanoni ministry yam chawba pone Deputy Commissioner Chandel Sinduna Adi Karmayogi Abhiyan gi matang da numit humni satakadaba Block Master Training BMT Training Program ama DC Office Chandel gi Conference Hall da ngasi dagi hodokre thoromaduga mari lenana District Master Trainer da saruk yaruraba Chandel Forest Division gi Chandel Range Officer K Pawan Kumar Sarmana Adi Karmayogi Abhiyan Mission gi matang da train tawraba Chandel District ki DMT singna amuk Block Master Trainer singda training piraba tungda BMT singna amuk Village Master Trainer singda training piduna Tribal Welfare Program gi makhada pitharakliba senthang singasi grassroots level dagi hoduna mapung phana paikat hananabagi pandamda district asigi tongan ba department sing punchinduna thadarakliba scheme sing mai pakna paikat pa ngamnanaba thaurang amadi Pawan Kumar na makhataraduna training asi loiraba tungda district administration Chandel na khangalaba village singda Adi Seva Kendra amamam hangdoktuna khunda lambi thong yauna kari awada pa leiri haibadu yengsinduna awat pasing adu paikhatnanaba hotnagani DC Chandel na district headquarter Chandel da leiba Monsang Pantha village da paikhatnaba khangalakpadagi khunna sida hana hauragani haike thoromaduda district asigi forest department education social welfare PICD health rural development amadi NGO singi mihu singa training aduda saruk yakhe thoromaduda ADC Chandel MD Firoz Khan Ministry of Tribal Affairs ki district Pravari officer Chandel Vijay Kumar su saruk yakhe Tribal welfare scheme moina laiba ma'am se so sang mathakri tawga makhada scheme se provide tawpani aduda makha yo matam sida more than span of 15 years here na sigi development thadara matam sida development je makhung yo bangam dabdagi grassroots level lagi hoina development lak pa ya na bai damakta department mayam se every department ki scheme laiba mayam se punjal laga village amagi every district wise the yearly hoina village sok out tor every district ki hoina adugi makhata na development lak na bani Saukhatpa awon ba mating leiba khunai ama ohen bada club amadi maira paibi ani tuna saimina ba mathau tai haina thanga esigi MLA Tongram Rovindrona kha thinungai gram panchayat ki manung channa leiba thangalawai khongnang khongda sporting development club thangalawai gi anoba club ki sanglen MLA masana achangba senfam khudingmak lanai oina putoktuna sabaloi matung sangabagi thoramda haikre ngasigi thoramadu da club asigi founder secretary Khwairakum Ibomsa club asigi president Asem Premananda thangalawai khulgi mera paibi lufki thaububa singsu saruk yakhi baga loinana MLA na sel amadi club ki asset oina ba chokri kuntra su mateng oina piramkhe MLA na makata na ngasi sangari ba club asina khungang asigi haugalakli ba youth singbu afaba maikei da purakna ba amadi asang ba misak amam oina ba
ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯃꯤꯌꯥꯝꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯗꯦꯕꯂꯞꯃꯦꯟ ꯋꯥꯔꯛ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯂꯤꯕ ꯑꯁꯤꯗꯁꯨ AC ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯃꯤꯟꯅꯗꯨꯅ ꯆꯥꯎꯈꯠꯄ AC ꯑꯃ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯈꯤ ꯃꯃꯥ ꯂꯩꯀꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏ ꯑꯩꯈꯣꯏꯒꯤ ꯈꯨꯃꯟ ꯂꯩꯀꯥꯏ ꯑꯅꯤꯁꯤꯒꯤ ꯑꯄꯨꯟꯕ ꯀ꯭ꯂꯕ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯀ꯭ꯂꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯇꯤꯡ ꯗꯦꯕꯂꯞꯃꯦꯟ ꯀ꯭ꯂꯕ ꯑꯩꯈꯣꯏ ꯊꯥꯡꯂꯥꯏꯅ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯜꯂꯤꯕꯁꯤ 1971ꯗꯒꯤ ꯁꯤ ꯀ꯭ꯂꯕꯁꯤꯃ ꯍꯥꯟꯅꯁꯨ ꯕꯤꯜꯗꯤꯡ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯈꯣꯠꯂꯝꯃꯤ ꯑꯗꯨꯕꯨ ꯍꯥꯟꯅ ꯂꯩꯔꯝꯕꯗꯨꯗ ꯀ꯭ꯂꯕꯁꯤꯒꯤ ꯅꯧꯅ ꯄꯥꯏꯔꯛꯏꯕ ꯑꯣꯐꯤꯁ ꯕꯤꯍꯥꯔꯤ ꯆꯥꯏꯁꯤꯡ ꯃꯌꯥꯝꯁꯤ ꯇꯥꯟꯅꯔꯀꯥꯟꯗ ꯀ꯭ꯂꯕꯁꯤꯅ ꯂꯩꯀꯥꯏꯁꯤꯗꯩꯁꯤꯗ ꯄꯤꯔꯛꯀꯗꯕ ꯏꯝꯄꯣꯔꯇꯦꯟꯁꯤꯡ ꯍꯥꯏꯕꯗꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯑꯣꯏꯔꯣ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯏꯆꯥꯁꯤꯡꯒꯤ ꯑꯣꯏꯔꯣ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯀ꯭ꯂꯕꯁꯤꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯔꯀꯥꯟꯗ ꯂꯩꯀꯥꯏ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯑꯑꯣꯟꯕ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯆꯦꯠꯅ ꯈꯟꯅꯔꯀꯥꯟꯗ ꯑꯗꯒꯤ ꯀ꯭ꯂꯕꯁꯤ ꯑꯩꯈꯣ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟ ꯇꯧꯔꯀꯥꯟꯗ ꯉꯁꯤꯁꯤ ꯀ꯭ꯂꯕꯁꯤ ꯁꯪꯒꯥꯃꯤꯟꯅꯔꯦ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯍꯥꯏꯔꯤꯕ ꯀ꯭ꯂꯕꯁꯤꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯒꯤ ꯊꯥꯡꯂꯥꯏ ꯂꯝꯗꯝ ꯑꯩꯈꯣꯏ ꯊꯥꯡꯂꯥꯏꯒꯤ ꯚꯤꯂꯦꯖꯁꯤꯗꯩꯁꯤꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯑꯣꯟꯕ ꯆꯦꯟꯖꯦꯁ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯄꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀ꯭ꯂꯕꯁꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯊꯝꯖꯒꯦ ngasi club sangaba aduda saruk yakhiba club asigi former secretary khwairakpu ibomchana club asigi sanglen asi matamga sunaraktabadagi MLA na achangba khudingma puthoklaga saduna ngasi miyamda khusinaba asina lamdam asida achauba ahongba laklagani haikhe he horakpadigi 1971 sahi yankai mari sure hoji aduna 71 dagi sum lakpisina matam kuina namjan na leirure club se ikai khonojo khonopam warba yone MLA na pochai manjang पैसा नुसा पुथोकना अमु हिगलन बिरे असिगिदमक एमएलए हना थागचरी ममन याम थबकनी इसा इनाव लेरिबा मयामना तुंगदा क्लबसिउ मांगदनबा तादनबा चखननबा तवगिरकनी हाबिगी थाजब थमी Rims ta housing oirakliba phiba masigi matangda uripok apunba lup amadi uripok nupi apunba lup na Rims ki director amadi medical superintendent unaduna wafam tara yauba cherol ama thabakta onthoraknaba pisinkhre wafam sing adugi manungda Rims ki staff amasung doctor singa patient amadi patient party singa pau phaunaba watpagi thodok lehendanaba khotnaba doctor amadi nursing soft skill course pangthokpa Rims ki media cell na matam gi thokliba wathok sing miyamda khangnaba media briefing piba Rims hospital gi security arrangement review toba haibana chingba wafam yauri hari Matam sana layeng ba ngamdaba Dr. Athubada Dandi Piu Rims ki amotpa lokthou Rims pu mihat pung onthokanu hospital da agitation gi chanabi thamba yaroi Rims da maram chadaba mishi gi daita Rims authority na pugadabani haina joint action committee against the unnatural death of Nongthongbam Ningol Singsubam Manju amasung Lilong Chajing apunba Maira Paibi Lufna Sinduna Lilong Chajing da wakani fam pangthokre wakat khongjang aduda lamdam adongi nupi kyana saruk yakhibaga loinana tongan ba placard khaya su sejinake wakat khongjang aduga mari leinana saruk yakhibi nupi amana doctor na ningthina layang bidabadagi asi ana yauriba imungda Rims authority na ongkhatuna thabak tawrakpa asi nungaite misi asigi matangda semkhiba je shina misi asigi achumba mari makhong puthoknaba haijarabasu Tabidre Rims ki director unaba fawa phangdre hauji asiba masa asi lodre asi ana yauriba imung asida Rims authority na ongkhatuna achumba saknaba khotnaba yaningde prajagi wakat fam leitrabra hangkhe Rims ki director na media da adai khabar da misi sibu nathai biraga asiba akhoi bu na khanbidraga akhoi bu aranba oina tahan biraga nathai daga satkiba operation tawre haidana operation bu pung amagi manungda ani tawsanba angang khaw lokthokpa masada unit kaya leiragadi mi asi karaibo hingba ya de haibazgi mathong maram khangdaba yengsinba watpa doctor gi thawong mayamduna ngasi imau manju se laikhidabani aduna hariba misi asi Rims na punamak daita lopham thokpani aikoina director unajanaba honarakpada ngasi bawo unaba phangandaba subnagi makoina karigumba khara soikhre haibudu bawda aibo oina pibiu na sangjanbada ngangnabada hekta aroi bida ngangnaraba matungda karigumba khara soikhre khatang hairaga se piraga thadorokpa inquiry sathagini haidana laisanba Rims na tawningbada tawba miyoibagi haksangi manungda thawa yauri haibase Doctor na ka thokpiraga operation tawba mase akhoi wakat pham leitre praja miyam hajik yang biwa akhoi wakat pham leitre doctor gi side tagi doctor gi laikai dagi phawba doctor bu asumba sanaba honarakpa akhoi tumina khangaga leiba ngangmaktreba karigumba director na asummaran puthoktriba miyam da khangal laktriba makai jesi amadi akhoi gi apan ma maira paibina sanction liba khongjang ase
justice phangdriba makai de khoi makha tana makhal makha kaya gi khongjang changsilakani haibase praja miyam su hariba misigi gi matang da asumaran puthomina na ba khona bina bata akhoi gi mateng pangbiyo haidana media gi thongda haijari wakari famaduda saruk yakibi laikhidraba chingshubam ongbi manjugi manembokna manju laikhidaba numit aduda mahakna rims hospital da thengnakiba sing amasung hojik laikhidrabigi yumda thengnari ba phibamgi matangda wafum kaya phongdokhe ising take da ina doctor chang ba doctor ma ising yang khone khanok charam ka ngai ina habidi ma chamas ta kitang pidama chamas ma di thakre ina amka mu thau ha matam da ma jare ga ma ko ka si jam hai mi mamai musalema moina angang khaulok to kan yare chanu pa jina kari gi no angang khaulok to te ji hai jam dre ma ko choi to ji chanu pa si jadre imong ni bisina ingi na ma hingning bagi wakhan ma ne mai nu pa du mangang tau to ni injale ai leu ba isu api ko si kari no mayam ai ima isa khui mai ka tani sa je nung si ne le je no ba isan pa su sak chau yan pamung na ngau wakhan mondang sana le le ma macha do ko ne thana mama na mi le tranga na macha ko la kapak le mi cha na pajina wakhalol manaba apunba kangle paki mangarak suba wama kangle paki mapok kubon thoram lining tau sanamahi temple board haying khongphal umfong yumpham da pangthokre thoram aduda wama gi president M Naukhamba Maitei former upadaksa Imphal East Khetri Tama LSBT gi vice president Vidyapati Senjam Herikon gi president Yungkhaibam Surjit Kumar Khuman kangle paki maira gi chief editor Wangkhemsa Shamjai social activist Waikhom Jotin Kumar Lorembam Ongbi Asalata Tayanjam amasung di Manipur State Panchayat Parishad and ex Jila Parishad Thobal MD Abdul Latif na chingbana sarukya ke tharamadughi manung channa saireng saidinaba makok mathang tabasing saireng lanthokpa amasung mana mathum su yenthoke wama kangle paki president M Naukhamba Maiteina wama kangle pakna awa ana tarabasing da tongan ba mateng sing pangduna lakle lon chawkhatnabagi thabak thoram kaya su tawduna lakle lamdam masida leiriba kanglu furup singna lon chawkhatnaba punna hotnamina si haike asigi maru oibado moksai kan honabada wamana zo thodang lugjeri habsim thamjari khoino si tungdo horiba sai naw maru pang tunggi jibdir oigodoriba khudimangna moksai kan kaidana thamnaba ozo layer pathar isi pathar danaba lona manaba wakhalo lamda khona isi kanminasi loni isagi lon made mayek chakon honabada maleng oina tingjeliba khongyang kya da khoi sauru yaminasi masagi mama lonbu nusiba amadi mama lonbu kanu honabada phurukki kangluki लाइनिंग खेनब थमदना योखत मिनसी हैबा पुनिंग थगरबेगी अदुमबा थोरम कयाम अखोय वमान पंगथों लाक्चरी People's Liberation Army gi nifutare suba mapok kumon gi thoram Manipur amasung Manipur gi wangmada leiba party amasung PLA gi unit department station khudingmakta pangthok minakre hari lona thingraba lovasi gi deputy secretary publicity Roven Khuman gi cherol amada RPF ki central bureau gi makhada leiba division gi mafam singda su PLA gi nifutare suba mapok kumon ga mari leinana flag festoon amadi star na chingba thetuna mafam dugi miyam ga punna thoram pangthok minakhe nimida sigi mapung oiba thoram di party gi firal da ikai khumna utuna imaleba ki damak thawai katkraba athoba singi mafamda kok nonduna ikai khumnaba utki loinana ikai khumnaraba RPF ki acting president MM Ngobana Manipur gi miyamda piba yaifa paujel pathokpana maru oiba thoram oike PLA gi nifutare suba mapok kumon gi paujel asina Manipur da yalongai dagi khunda minariba kanglo pumna makna amata oina punsinduna iraipak miyam gi damak hena mangjil thana kathokpa ngamba nungsi sanana hingminaba amasung mai pakpa purakpa ngamba orishunu hairi ngasi September 15 People's Liberation Army PLA gi nifutare suba mapok kumon thoram gi sarukama oina Imphal East ki mafam amada khunja singa loinana asamba thoram ama pangtokpaga loinana harau tayamna chaklen chamina khre hoji pawgi mar thana atena bremta lojari honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule
Free varicose veins consultation camp. Lakliba September gi tarik kungani thoi dagi kunga taret phawba ayuki pung tara dagi nungthil gi pung ama phawba free varicose veins camp pangthok chagadori. Surgery tawdana amadi ahing lektana endovenous laser treatment EVLT tawba oibana nabagi chang hantahali loinana dakfam su leihande. Adomna khongda singli chawthokpagi layong asi leibiragadi khudong chaba sing asi lobinabagi damak Caesar Hospitals Lagol gi contact number asida pau phobiro. ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ ꯄꯨꯝꯅꯃꯛ ꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯞ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ब्रेक की मतुंग मैं मुतराम नोक्चरी मखाता पाउदा राजश्री वैगचंद्र कल्चरल फाउंडेशन मणिपुर सिंधुना राजश्री वैगचंद्र लेखितबगी सही चन्नी कुंतरे सुबा थौरंगा मरी लेना ngaraangdagi hawraga nimit 13 ni sathagadaba tongan tongan ba thaurangi sarukam oina Manipur University gi court hall da pangtokhiba international conference on Rajashri Vegachandra and Shaping of Manipur Culture Horizon loishinbagi thauranга mari leinana ngasi ayuk langthabal konung haina khangnaramba Manipur itihas da mayek sengna leiraba ahanba ras sanakiba mafamda Rajashri Cultural Foundation gi thomi singna Rajashri Vegachandra gi mafamda tarpon katke tungda Manipur University gi court hall da pangtokpa thoramda Rajashri Vegachandra gi photo da miyamna leisu katuna ikai khumna butke Rajashri Vegachandra Foundation gi spokesperson Takhel Lambam Irabotna nimit 13 ni chupna sathagadaba Rajashri Vegachandra gi lekhidabagi sahi chani kuntare suba thoranga mari leinana ngasi mafam ahumda tongan tongan ba thoram sing pangthokle Sri Govindaji Mandir da akapalana Sanskritan sakani ningthau khongda su Sri Gopinath Mandir da Ram Mohana Luchinglaga Tarpon Katkani Numit Ninigi Oiba Conference Asina Manipur gi saknairaba scholar kayana paper paduna khananai nagani Bangladesh amadi Myanmar dagi lakpa mioi singna su paper pakhe Haurkliba naha singna research scholar amadi Mahiroi Kuntarukna Rajashri gi maramda paper pakhe khananai naba asina Haurkliba naharol sing amadi tungi mirol da kharda oirabasu kanaba piragani haike Naharol Chatra Naharol adigi PhD tammiba Chatra Chingna Mioi Kunga Taruna Magi paper Mayam Puthore Haraga Nasigi Sida Kanane number Chingba Yawani Makata Rapada Akui Rajarshi Bagas the Culture and Foundation Manipur Amadi College Development Council of Manipur University Adugi Department of Sankritana Manipur University Culture ga Kusam Nari Haraga Lairi Ama Atuba the Pongana Bagita Matasu same surgery Manipur State Rural Livelihood Mission gi miyeng makhada Kangleipak Women Multipurpose Cooperative Society Limited amadi Thongju Apunba Women Multipurpose Cooperative Society Limited Kaira Women Multipurpose Cooperative amadi Durabatta Women Multipurpose Cooperative Society Limited na Sinduna Imphal East District ki manungda leiba Irilbung High School Ground da Rural Roots Market Skill Labor Employment and Entrepreneurship ki Secretary Su Oiriba Manipur State Rural Livelihood Mission ki Director and Bandana Devi na haunawi matung ina haudokre Thoramaduda Imphal East ki DC Dr. Nevedita Larelakpam amadi NABARD ki Deputy General Manager Bendang Iyer na athoiba mithunglen sing oike Manipur State Rural Livelihood Mission ki Director and Bandana Devi na Manipur da Rural Livelihood Mission lakpadagi maru oina khungangi nupi singda sel thongi phibam phagar hanba ngamle mission asina khungang singda leiriba CLF BLF amadi self help group sing punsinaduna tongan ba Deputy Commissioner amadi mari leinaba authority singa tanaduna tongan ba loan loba ngamle haujiti self help group ki maraktagi gram panchayat ki pradhan oiba ZP gi member oiba fawba yawrakle masi saktok chaningai ni nupi singda empowerment ama prakliba asi MSRLM gi achouba thodang pire haina khale English singani kulumdagi me humdagi haukiba irang asigi safu asi khungangi lamda ayambana thengnabana MSRLF na ihau ama sagalakliba asi nathai khigadra haina khalamba adugi ona tainabada ching amadi tamda lairiba BLF CLF singi member singna masa gi leijaba paisa puthoklaga relief camp te lairiba IDP singda mateng pangba horakpada aduki matik nungai ba fawe MSRLM na su ngasi pangthokliba rural road market asi tongan ba fam singda su pangthoknaba honari haike Puni piriba MSRLM piriba startup fund CIF sikatana magi tongan ba loan logzuba ngambakba mudra loan PMIGP loan
ꯑꯗꯨꯗ ꯅꯠꯇꯅ ꯕꯦꯅꯤꯐꯤꯁꯔꯤ ꯑꯣꯏꯅ ꯑꯇꯣꯞꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯇꯣꯞꯄ ꯑꯦꯖꯦꯟꯁꯤ ꯂꯥꯏꯟ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯕ ꯉꯝꯃꯛꯄ ꯁꯤꯁꯤꯅ SHG ꯁꯤꯡꯁꯦ ꯑꯁꯤꯗꯩꯗ ꯖꯁ MS-RLM SHG ꯑꯣꯏꯔꯀꯥꯟꯗ MS-RLMꯒꯤ ꯁ꯭ꯀꯤꯝꯒꯤ ꯃꯈꯥ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯁꯤ ꯃꯣꯏꯗ ꯐꯪꯕ ꯉꯝꯃꯛꯄ ꯁꯤꯒꯤꯁꯨ ꯑꯆꯧꯕ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯤꯕꯅꯤ MS-RLMꯒꯤ SHG ꯑꯣꯏꯕꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯒꯤ 2023ꯒꯤ ꯀ꯭ꯔꯥꯏꯁꯤꯁꯁꯤꯗꯒꯤ लोन पीबसे अयाबना नॉर्मल इंडिविजुअल लोन पीबसे लेपेना इन ताई अयाब बैंक ता अदुबु अखो MS-RLM की SHG ओरगदी SBI ओइगेरा MRB ओइगेरा MSCB ओइगेरा सिगी लोन से अखो अवेल तोबो ngami ba sofa adu singami si karigino harakanda MS-RLM की मागी कनोस नेबा पावर्स नेबा मागी थाजबा मयाम द MS-RLM की हानिगी इंपैक्ट तो खंगवगी नेबा September 22 Hauduna Manipuri Autonomous Council Dimal Coordination Committee na Jaribonda Numit Humni Chupna Autonomous Council gi awareness campaign Chatharakpadu ngarang ahanba session mapung phana Lushin Kre Jaribonda Numit Humni Chupna Autonomous Council gi awareness campaign asi Chengbil Golifar Wangkhalaikai Jalampur Khetrikun Saibam Laikai BT Road amadi Lehau Pokpi Yauna Khun Nipan da Pangthoke campaign asida coordination committee asigi working chairman advocate NG Ramakanta vice chairman Kaisham Kamdev vice chairman Roman Luwang joint convener Okram Lakhi Kanta joint convener Roshan Irom co-convener Dr. Raju Kumujam amadi executive member Rajesh Mangang Apu Maitei Khetrimayum Indra Kumar na Chingbana saruk yakhe राष्ट्रीय स्वयंसेवक संघ RSS की अखिल भारतीय बौद्धिक प्रमुख ओइरंबा मधुकार कुलकर्णी अमदी RSS मणिपुर प्रांत की संचालक ओइरंबा डॉक्टर L इबुंगो हल सिंहना लेखितबदा RSS मणिपुर प्रांत की कार्यकर्ता अमदी स्वयं सेवक सिंहना कोंजे लेकाइदा लैबा बासकारा प्रभादा इकाई खुनब उठ्रे लेखिद्रबा RSS की सीनियर कार्यकर्ता अनेगी थवाइना शांति ओइना लैनबा थौनिखिबगा लोइनना सरुक याखिबा कार्यकर्ता अमदी स्वयं सेवक सिंहना मिनिट अनि तुमिना लेप्टुना अवाबा फोंदोकपगा लोइनना मखोय अनेगी फोटोदा हाइलै कटुना इकाई खुनब सुटखे हौकिबा सेप्टेम्बर 13 मणिपुर की फॉर्मर चीफ मिनिस्टर नोंथोंबम बिरेनना हांगदोख्रबा मतुंगदा ngasi liangwei furuf ki ima ibel chi ichan kayana makhoigi lamda puthokpa organic oiba potlam kaya puraktuna Kanchipur laisang hiden machinda yonba hokre liangmai ima ibel kayana purakpa organic oiba potlam sing adu yamna pamna leinakhe याग्यानाब लैबसिंग अमदी याबु फना थमनबा होनबदा इम्फाल गे हॉस्पिटल ताना चटपदा खुदोंग चादबा कया थेंगनरंबा अदु खरदा ओइरबसु कोकननबगी पांदमदा मनपुर रूरल बैंक कुंबी ब्रांच की ब्रांच मैनेजर एस दयानंदना थौरमपु ओइदुना ngasi कुंबी कैथेलदा बारू डेंटल क्लिनिक अमा ngasi हांगदोख्रे डेंटल क्लिनिक अदुबु हांगदोकनबा होनबदा चौबा थौदांग लौरिबी फॉर्मर जूनियर रेसिडेंट रिम्स डॉक्टर वाहेंगबम सोनाली लमदम अदुगी मियामना सरुक याखे आइस दयानंदना अखोई मियोइबगी चिन या तरु तनाना थंबा तंगाई फदे मिपुंग खुदिंगमकना ओरल हेल्थ केयर मपुंग फाना थमनबा क्लिनिक असिदगी कानबा लोबियु हाइखे Thawal College के Department of Chemistry अमसुंग Department of Environmental Science अनि नापुन सिंधुना World Ozone Day 2025 की थौरम ngasi college asige multipurpose hall da pangthokibага loinana थौरम अदुगा मरी लेना poster competition amasu pangthokhe From Science to Global Action Haiba Pandam da pangthokiba thoram aduda college asige principal professor A Nabasandra Thawal College Teachers Association gi president N Ibobi college asige internal quality assurance cell gi coordinator professor L Akendra Jitsu sarukya ke athaiba mitung oikiba college asige principal professor A Nabasandra na ozone layer asina mioi ba khudingmakta मियोइबा खुदिंगमक थवाई पानबा जीव सिंगदा पीरिबा कानाबा अमदी मियोइबदा पिरकदबा चैथेंग कयागी मातांगदा वफम कया थमखे थरम अदुगी सरुकम ओइना पांगथोकिबा पोस्टर कैंपेन अदुगी मकोक मथंग तारबा माइरोइ सिंगदसु मनामथुम सिंग ngasi मिथुंगनेन सिंगना येंथोखे All Manipur Art and Culture Students Union na sinduna ngasi nachom haina mingthonba ahanba amaksu state level patriotic song competition ngasi Jain Manipur Dance Academy auditorium da pangthokre thorangamari leinana amaksu gi VP Samurai Lakpam abungna hojik thokliba lan asida horakliba naha singda maraibak nungsibagi wakhalol sagatnaba amaksuna paringnai na chatharakpa ngasigi nachom handaki oina leibak ningba isai sangdamnabagi thoram oina pangthokpani haikhe
ꯑꯩꯈꯣꯏꯅ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯄꯨꯟꯁꯤ ꯑꯃꯒꯤ ꯃꯍꯤꯡꯁꯤꯗ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯄꯨꯔꯛꯄꯁꯦ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅꯕꯒꯤ ꯑꯣꯏꯕ ꯏꯍꯨꯜ ꯑꯃꯁꯦ ꯑꯩꯈꯣꯏ ꯆꯦꯜꯍꯟꯖꯅꯤꯡꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯣꯝ ꯅꯥꯀꯟꯗ ꯆꯪꯁꯤꯟꯖꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯤꯁꯐꯨल ꯑꯣꯏꯕ ꯑꯃ ꯄꯨꯔꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯁꯦ ꯃꯁꯤ ꯌꯥꯎꯔꯒꯗꯤ ꯃꯁꯤꯁꯤꯅ ꯃꯥꯡꯖꯤꯟ ꯊꯥꯔꯒ ꯆꯠꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯁꯤꯗꯗꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯑꯗꯨꯒ ꯊꯛꯁꯤ ꯈꯥꯁꯤ ꯍꯥꯏꯕꯁꯤ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯑꯥꯔꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯀꯠꯊꯣꯛꯄꯤꯈ꯭ꯔꯕ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯇꯥꯡꯂꯕ ꯃꯅꯤ ꯀꯌꯥꯗ ꯑꯩꯈꯣꯏꯗ ꯁ꯭ꯔꯙꯥꯟꯖꯂꯤ ꯀꯠꯄ ꯑꯣꯏꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯔꯤꯝꯁꯅ ꯆꯠꯊꯔꯤꯕ ꯁ꯭ꯋꯥꯁꯊ ꯅꯥꯔꯤ ꯄꯔꯤꯋꯥꯔ ꯑꯚꯤꯌꯥꯟꯒꯤ 9ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯅꯩꯂꯤꯠ ꯑꯀꯥꯝꯄꯥꯠꯇ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯀꯦꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯀꯦꯝ ꯑꯗꯨꯗ ꯃꯤꯑꯣꯏ 60 ꯔꯣꯝꯅ ꯏꯄꯤꯈꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯗꯤꯖꯤꯇꯦꯜ ꯑꯚꯥ ꯗ꯭ꯔꯥꯏꯚ ꯌꯣꯒꯥ ꯑꯃꯁꯨꯡ NCD ꯁ꯭ꯀ꯭ꯔꯤꯅꯤꯡꯅ ꯆꯤꯡꯕꯁꯨ ꯄꯥꯡꯊꯣꯛꯈꯤ Department of Youth Affairs and Sports na sinduna 3 days work camp amadi adventure camp ama ngasi ukrul da hudokre program asigi sarukama oina ukrul gi nai kafung lampakta u charakya thakhe Marfutaruk Suba Battalion CRPF na Water Resources Department amadi Lamphel gi miyam ga loinana Lamphel Pata leiba battalion asigi akoiba amasung PWD quarter gi iram nala sing sengdokre swasta hi sewa gi makada mass from dan haina mingthonduna pangthokpa thoram adu battalion asigi second in command Nandini Devi na hudokhe thoram adu mai pak na pangthokpagi damak battalion gi commandant Saurabh Kumar Chaudhuri na saruk yakiba singbu thagatpa phongdokhe Puya mai thakibagi apun bat ningsing lob Pumanil Kanglei Paki chairman oirambatan natana Panthoibi Sindam Sanglen Waheng Khumangi president oiduna Leibaki Thaugai kaya Mangjil thaduna Thaugai Pangthok Piramba ahal ibungo Leimapokam Dhananjoy na lekhidabada Puya mai thakibagi apun bat ningsing lob amadi akom lob Kanglei Pakna awab phongdokre ahal ibungo na hinglige matamda Leipak Khunai Tawiramba Singthaba Naidraba kaya adubu ngasigi tungi mirolna sak sonduna lehuragani hairi Haujarobada maroyo pau amukana pizari Stera sida hozik miyamna thengnariba mawong maril tadaba thawdo wathok sing politics na thokan bani haina veteran politician Ojoy na haikre Imphal manungi maru oiba lambi sing semjin nabagum atei lambi sing su semjin binaba miyamna pukling sing shili Amadi Mironbi Singda afaba chinjak pijaduna masamo fana thamlaba matamda afaba imung afaba khunai ama soidana oiba ngamgani haina MLA Thaunaujam Basant Kumar phongdokre Hauji fabagi oina di ISTB na pizaba pau matan sulu shinjare miyang dabiri basingwam kahanna kurumjani